ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ 9ꯁꯨꯕ ꯇꯥꯡꯀ꯫ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯁꯨꯅꯟꯗꯅ ꯍꯥꯏꯔꯛꯏ, "ꯅꯅꯦꯔꯣ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯤ"꯫ "ꯑꯣ, ꯀꯩꯗꯧꯍꯧꯔꯤꯅꯣ"꯫ "ꯃꯥꯔꯣ ꯄꯤꯖꯥ ꯆꯥꯍꯧꯕꯅꯤ"꯫ "ꯑꯦ, ꯀꯥꯏꯗꯒꯤ"꯫ "ꯍꯪꯈ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛꯅꯕꯤ ꯑꯃ, ꯍꯣ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯔꯤꯕ, ꯈꯪꯉꯕ"꯫ "ꯑꯣ, ꯐꯩ ꯐꯩ"꯫ "ꯋꯥꯊꯤ ꯋꯥꯔꯦꯝꯗꯅꯦ ꯁꯨꯝ ꯉꯥꯡꯗꯣꯏꯗ ꯇꯧ ꯂꯩ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯑꯃꯀꯣ"꯫ ꯆꯦꯡꯂꯩꯁꯨ ꯅꯣꯛꯂꯒ, "ꯃꯃꯥꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯌꯦ"꯫ ꯆꯦꯡꯂꯩꯗꯤ ꯌꯦꯡꯂꯒ ꯑꯟꯖꯂꯤꯁꯨ ꯁꯨꯞꯇꯨꯅ, "ꯑꯣ, ꯅꯪꯃꯛꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ"꯫ ꯁꯨꯅꯟꯗꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯅꯔꯨꯔꯣ, ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯁꯦꯝꯕꯤꯔꯝꯃꯒꯦ ꯏꯆꯥꯁꯤꯡꯒꯤ"꯫ ꯆꯦꯡꯂꯩ, "ꯍꯣꯏ ꯃꯃꯥ"꯫ ꯁꯨꯅꯟꯗꯗ ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯦ, ꯏꯃꯥ ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯆꯥꯗꯣꯏꯅꯦ, ꯃꯆꯟꯗꯣ ꯈꯤꯇ ꯁꯦꯝꯕꯤꯔꯝꯃꯣ"꯫ "ꯍꯩ, ꯅꯪꯕꯨ ꯅꯣꯏ ꯀꯝꯆꯥꯁꯨ ꯍꯜꯂꯛꯑꯅꯤ, ꯑꯃꯨꯛ ꯈꯪꯂꯗꯤ ꯋꯥ ꯊꯣꯛꯀꯅꯤꯅꯦ"꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯟꯖꯂꯤꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ, ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯥ, ꯊꯣꯏ"꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯨꯅꯟꯗꯁꯨ ꯉꯛꯅ, "ꯍꯥ, ꯀꯃꯥꯏꯅꯅꯣꯅꯦ"꯫ ꯃꯃꯥ ꯁꯨꯅꯟꯗꯗ ꯑꯟꯖꯂꯤꯗꯣ ꯃꯃꯤꯠ ꯑꯣ ꯃꯅꯥꯋꯣ ꯆꯦꯡꯂꯩ ꯌꯥꯎꯔꯤ ꯍꯥꯏꯅ ꯃꯃꯥꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯁꯨꯅꯟꯗꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯗꯨꯅ ꯇꯔꯪ ꯆꯠꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯕꯦꯝꯃ, ꯅꯃꯤꯠ ꯑꯣ ꯅꯅꯥꯋꯣ ꯇꯧꯔꯤꯗꯨꯅ? ꯐꯤꯕꯝ ꯇꯥꯗꯕꯤ, ꯑꯉꯥꯎꯕꯤ, ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯌꯥꯝꯅ ꯃꯥꯜꯂꯤ"꯫ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤꯗꯨ ꯁꯥꯎꯔꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯃꯈꯨꯠ ꯈꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯄꯂꯦꯝ ꯏꯃꯥ ꯐꯣꯠꯄꯤ, ꯆꯦꯡꯂꯩꯁꯨ ꯌꯥꯎꯕꯅꯤꯅ ꯃꯤꯃꯤ ꯆꯥꯕꯗꯣ ꯆꯩꯕ꯭ꯔꯥ ꯆꯩꯗꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯕꯅꯤ"꯫ ꯁꯨꯅꯟꯗꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯀꯩꯀꯩꯅꯣ ꯁꯦꯝꯕꯤꯔꯨꯔꯒꯦ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯄꯤꯡꯀꯤꯅ, "ꯍꯣꯏ ꯃꯃꯥ"꯫ ꯁꯨꯅꯟꯗꯁꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯁꯨꯔꯕꯂꯥꯁꯨ ꯁꯨꯅꯟꯗꯅ ꯆꯪꯈ꯭ꯔꯕꯗ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯇꯨꯃꯤꯟꯅꯒ ꯍꯥꯏꯔꯤ ꯋꯥꯗꯨꯅ ꯅꯪꯅ"꯫ ꯁꯨꯔꯕꯂꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯑꯟꯖꯂꯤꯁꯨ ꯈꯨꯝꯂꯛꯏ, "ꯀꯩꯁꯨ ꯅꯠꯇꯦ"꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ, "ꯍꯩꯁ, ꯑꯩꯗꯤ ꯆꯤꯡꯅꯩꯀꯣ"꯫ ꯆꯦꯡꯂꯩ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯍꯣ, ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯁꯦ ꯁꯤ ꯁꯨꯝ ꯁꯦꯠꯂꯒ ꯂꯩꯔꯁꯦ ꯍꯥꯏꯔꯣ"꯫ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤꯅ, "ꯍꯩꯃꯥ, ꯂꯥꯛꯑꯣ ꯍꯣꯡꯗꯣꯛꯎꯔꯁꯦ"꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯃꯁꯥ ꯃꯁꯥꯅ ꯄꯨꯔꯛꯄ ꯐꯤꯔꯣꯜ ꯍꯥꯞꯄ ꯕꯦꯒꯁꯤꯡ ꯑꯗꯨ ꯄꯥꯏꯅꯗꯨꯅ ꯑꯟꯖꯂꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯒ ꯌꯥꯏꯖꯤꯠꯀꯁꯨ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝ ꯐꯥꯎ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯆꯠꯅ ꯆꯠꯅ ꯌꯥꯏꯖꯤꯠꯅ ꯆꯤꯡꯁꯥꯡꯗ ꯂꯛꯅꯔꯛꯏ, "ꯅꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯂꯅꯤꯅꯦ, ꯅꯌꯨꯝꯗ ꯑꯃꯗꯨꯅ ꯂꯩꯔꯕꯅꯤꯅ"꯫ ꯆꯤꯡꯁꯥꯡ ꯁꯨꯒꯠꯇꯨꯅ ꯈꯨꯝꯂꯛꯏ, "ꯑꯁ, ꯑꯣꯔꯦꯍꯦ ꯅꯪ ꯋꯥꯇꯥꯁꯤꯗꯤ, ꯑꯩꯅ ꯁꯣꯝꯗ ꯌꯨꯝ ꯍꯟꯖꯗꯧꯕ ꯇꯜꯂꯀꯥꯟꯁꯤꯗ"꯫ "ꯅꯠꯇꯦ, ꯍꯦꯂꯦꯅꯥꯅ ꯅꯪ ꯇꯥꯟꯅꯔꯤꯁꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯃꯇꯝꯗꯩꯅꯤꯀꯣ"꯫ "ꯌꯥꯔꯦꯗ, ꯂꯦꯞꯄꯣ, ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯤꯠꯃꯥꯡꯁꯤꯗ ꯐꯗ꯭ꯔꯪ ꯆꯣꯡꯊꯣꯔꯛꯏ"꯫ ꯌꯥꯏꯖꯤꯠꯁꯨ ꯅꯣꯛꯂꯒ, "ꯅꯪꯕꯨꯗꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯁꯨ ꯎꯐꯛꯇꯧꯅ ꯅꯪꯉꯣꯟꯗ ꯅꯞꯇꯣꯏꯗ ꯇꯧꯗꯨꯅ ꯂꯩꯔꯤꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯀꯣꯛ ꯂꯧꯁꯤꯟꯕꯤꯔꯣꯗꯅ"꯫ ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯔꯪꯅꯅ, "ꯅꯪ ꯍꯦꯛ ꯂꯧꯔꯨꯔꯣ"꯫ "ꯍꯣ, ꯑꯩꯒꯤꯗꯤ ꯂꯤꯂꯤ ꯆꯥ ꯂꯩꯖꯔꯦ"꯫ "ꯌꯥꯔꯦꯍꯦ, ꯋꯥꯊꯤꯗꯤ, ꯀꯕꯨꯏ ꯅꯤꯡꯉꯣꯜꯗꯨꯅꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ"꯫ "ꯆꯠꯂꯍꯦ, ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯒ ꯃꯥꯅꯁꯨꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒꯦꯅ ꯃꯌꯥ ꯀꯥꯊꯣꯛꯑꯒ ꯂꯩꯔꯕꯅꯤ"꯫ "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯌꯨꯝꯗ ꯍꯟꯅꯕ ꯑꯗꯨꯝ ꯇꯧꯔꯣ"꯫ "ꯅꯪꯁꯨ ꯅꯤꯕꯣꯟꯙꯨ"꯫ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯂꯒ, "ꯍꯣꯏ ꯍꯣꯏ, ꯍꯟꯖꯔꯒꯦ"꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝ ꯌꯧꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯟꯖꯂꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯣꯏꯕꯨ ꯃꯣꯕꯥꯏꯜ ꯂꯣꯏꯅ ꯄꯨꯅꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ"꯫ ꯆꯦꯡꯂꯩꯅ, "ꯍꯣꯏ, ꯄꯨꯔꯛꯑꯦ"꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ, "ꯃꯣꯕꯥꯏꯜ ꯃꯦꯠꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕꯒ ꯆꯪꯕ ꯅꯠꯇꯦ ꯑꯩꯗꯤ"꯫ ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ, "ꯍꯣ, ꯑꯩꯁꯨꯅꯤ ꯏꯕꯦꯝꯃ, ꯉꯁꯥꯏ ꯀꯌꯥꯝ ꯋꯥꯅꯗꯤ ꯂꯣꯠꯁꯤꯜꯂꯒ ꯄꯨꯔꯛꯑꯦ ꯁ꯭ꯀꯨꯜꯗ ꯐꯥꯔꯗꯤꯅ, ꯑꯩꯗꯤ ꯄꯥꯈꯠꯄꯅꯅꯦ ꯁꯣꯔꯒꯁꯦ ꯍꯣꯟꯐꯝ ꯈꯪꯗꯕꯅꯤ"꯫ "ꯅꯊꯟꯇꯔꯣ ꯑꯗꯨꯕꯣ, ꯑꯩꯈꯣꯏꯁꯨꯅꯤ ꯀꯩꯅꯣ"꯫ ꯆꯦꯡꯂꯩꯅ, "ꯌꯥꯔꯦꯁꯦ, ꯃꯈꯥꯗ ꯃꯃꯥꯅ ꯇꯧꯔꯤꯗꯣ ꯀꯩꯀꯩꯅꯣ ꯌꯦꯡꯁꯤꯜꯂꯨꯔꯁꯦ"꯫ "ꯍꯣꯏ, ꯂꯥꯛꯑꯣ, ꯑꯗꯨꯅ ꯐꯔꯦ"꯫ "ꯃꯤꯃꯤꯗꯣ ꯑꯃꯨꯛ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ"꯫ "ꯀꯥꯎꯔꯣꯏ ꯀꯥꯎꯔꯣꯏ"꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯧꯅꯗꯨꯅ ꯆꯥꯛꯁꯪ ꯇꯝꯅ ꯂꯥꯛꯂꯤ꯫
ꯃꯈꯣꯏꯅ ꯆꯥꯛꯈꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯄꯗꯁꯨ ꯍꯦꯂꯦꯅꯥꯗꯨ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯐꯠ ꯑꯗꯨꯝ ꯆꯪꯂꯛꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯃꯝ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯩ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯈꯣꯏ ꯎꯕꯗ ꯁꯨꯅꯟꯗꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯣꯏ ꯔꯤꯅꯃ ꯑꯉꯥꯡꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ?" ꯁꯨꯅꯟꯗꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, "ꯃꯥꯅꯤ ꯃꯥꯅꯤ." ꯍꯦꯂꯦꯅꯥꯗꯨ ꯑꯍꯟꯅꯤ ꯁꯥꯗꯅ ꯍꯥꯏꯔꯛꯏ, "ꯅꯣꯏꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯕ? ꯑꯩꯒꯤꯕꯨꯗꯤ ꯍꯦꯂꯦꯅꯥ ꯀꯧꯏ." ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯝꯅ ꯑꯗꯨꯝ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯕꯂꯥꯗꯤ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤ꯫ ꯃꯥꯅꯅꯤꯀꯣ ꯀꯥꯝꯆꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ, ꯁꯛꯁꯤꯒ ꯏ ꯀꯥꯔꯛꯇꯅ ꯃꯁꯝ ꯑꯃꯅꯤ ꯄꯥꯜꯂꯤꯁꯦ, ꯂꯣꯏꯅ ꯐꯣꯏꯔꯨꯅꯤꯁꯦ꯫ ꯍꯦꯂꯦꯅꯥ ꯃꯈꯥ ꯇꯥꯅ ꯈꯔ ꯍꯥꯎꯇꯕ ꯈꯣꯟꯗꯥꯗ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯧꯅ?" ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯕ ꯋꯥꯐꯝꯅꯤ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯣꯏꯅ ꯍꯦꯂꯦꯅꯥꯁꯤ ꯈꯔ ꯃꯤ ꯎꯁꯤꯠꯀꯟꯗꯦ꯫ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯌꯥꯝꯅ ꯏꯒꯣ ꯇꯧꯕ ꯃꯤꯅꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯃꯥꯅ ꯃꯍꯦꯜꯂꯦ ꯈꯟꯕ ꯃꯤꯗꯥꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯑꯟꯖꯂꯤ ꯍꯣꯏ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯤ ꯆꯦꯟꯁꯤꯟꯗꯨꯅ ꯐꯨꯅꯤꯡꯕ ꯇꯟꯖꯥ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯅꯥꯅꯁꯨ ꯍꯦꯂꯦꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯄꯤꯔꯨꯗ꯭ꯔꯤ꯫ ꯆꯦꯡꯂꯩꯁꯨ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯍꯦꯂꯦꯅꯥ ꯍꯥꯏꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯀꯥꯈ꯭ꯔꯦꯗ, ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯝꯇ ꯅꯩꯅꯤꯡꯈ꯭ꯔꯦꯗ, ꯁꯤꯡꯖꯨ ꯁꯥꯒꯦ." ꯁꯨꯅꯟꯗ ꯍꯦꯂꯦꯅꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯑꯃꯔꯣꯝꯗ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯅꯣꯏꯒꯤ ꯃꯤꯃꯤꯗꯨꯕꯨ ꯀꯗꯥꯏꯅꯣ? ꯁꯤꯡꯖꯨ ꯁꯨꯅꯤ ꯍꯥꯏꯕꯗꯨꯕꯣ ꯁꯨꯔꯣꯁꯦ, ꯏꯃꯥꯅꯅꯦ ꯃꯆꯟꯒ ꯁꯦꯝꯂꯕꯅꯤ." ꯄꯤꯡꯀꯤꯅ, "ꯍꯣꯏ ꯃꯃꯥ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯖꯔꯒꯦ." ꯍꯦꯂꯦꯅꯥ ꯇꯟꯖꯥꯁꯤꯗꯁꯨ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯉꯥꯅ ꯈꯪꯂꯗꯤ ꯑꯃꯨꯛ ꯋꯥꯊꯣꯛꯅꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ?" ꯍꯟꯗꯛꯇꯤ ꯑꯟꯖꯂꯤꯁꯨ ꯐꯠ ꯈꯨꯝꯂꯛꯏ, "ꯊꯣꯏꯗꯅꯤꯅꯦ." ꯍꯦꯂꯦꯅꯥ ꯑꯍꯟꯗꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟ ꯑꯃꯗꯤ ꯂꯩꯔꯦꯗꯅ." ꯍꯦꯂꯦꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯦꯡꯂꯩꯁꯨ ꯅꯨꯡꯁꯤꯃꯟꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯃꯤꯃꯤ ꯆꯥꯕꯩꯁꯨ ꯂꯥꯟ ꯇꯧꯔꯗꯤ ꯂꯣꯏꯔꯦꯗꯅ, ꯍꯣꯔꯦꯟ ꯇꯧꯔꯛꯁꯅꯣ, ꯑꯩ ꯉꯥꯡꯅꯒꯦꯁꯦ." ꯍꯦꯂꯦꯅꯥꯗꯨ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ, "ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ." ꯑꯟꯖꯂꯤꯁꯨ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, "ꯌꯦꯡꯁꯤ ꯌꯦꯡꯁꯤ." ꯆꯤꯡꯁꯥꯡꯁꯨ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗ꯭ꯔꯤꯉꯩ ꯀꯤꯆꯟꯗꯒꯤ ꯍꯩ ꯃꯍꯤ ꯑꯏꯪꯕ ꯑꯃꯠꯇ ꯂꯧꯔꯨꯈꯤꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ ꯆꯥꯛꯈꯨꯝꯔꯣꯝꯗ꯫ ꯑꯗꯨꯕꯨ ꯑꯍꯧꯕ ꯋꯥꯔꯤ ꯈꯪꯍꯧꯗ꯭ꯔꯕꯁꯨ ꯑꯟꯖꯂꯤꯒꯤ ꯑꯀꯣꯟꯕ ꯋꯥꯍꯩ ꯑꯗꯨ ꯃꯥꯅ ꯊꯣꯡꯖꯤꯟ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯇꯥꯍꯧꯔꯗꯨꯅ ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯝ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯌꯦꯡꯗꯣꯏꯗꯨꯕꯣ?" ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯤꯡꯁꯥꯡꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯁꯨꯅꯟꯗꯗꯤ ꯈꯤꯇꯪꯁꯨ ꯄꯥꯈꯠꯂꯞ ꯇꯧꯏ꯫ ꯃꯅꯥꯎꯄꯥꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯤꯃꯤ ꯆꯥꯕꯒꯤ ꯉꯥꯡꯕꯤꯒꯗ꯭ꯔꯥ ꯈꯟꯅ꯫ ꯄꯤꯡꯀꯤ ꯑꯃꯗꯤ ꯁꯨꯔꯕꯂꯥꯗꯤ ꯑꯟꯖꯂꯤꯅ ꯃꯣꯏꯒꯤ ꯀꯥꯝꯆꯥ ꯑꯗꯨ ꯐꯖꯩ ꯍꯥꯏꯖꯔꯕꯁꯨ ꯑꯗꯨꯛ ꯅꯨꯄꯥ ꯃꯥꯅ ꯆꯤꯡꯂꯦꯝꯅ ꯔꯥꯁꯤꯅꯦ ꯌꯣꯝꯗꯨꯅ ꯃꯒꯨꯟ ꯂꯩꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯆꯍꯤ 22-23ꯒꯤ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯁꯥꯡꯅ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩꯗꯤ ꯆꯤꯡꯁꯥꯡꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯉꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯣꯏꯅ ꯀꯥꯝꯆꯥ ꯍꯥꯏꯔꯤꯕꯁꯤ ꯃꯣꯏꯒꯤ ꯃꯕꯨꯡ ꯌꯥꯏꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯃꯣꯏꯗ ꯄꯨꯟꯅ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯕꯁꯤꯗꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯉꯛꯈ꯭ꯔꯦ, ꯇꯁꯦꯡꯅ ꯉꯛꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕꯤ ꯂꯩꯔꯥꯡ ꯂꯩꯁꯥ ꯇꯝꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯅꯨꯖꯥ ꯑꯗꯨ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄꯅꯤ꯫ ꯑꯇꯩ ꯃꯌꯥꯝ ꯂꯩꯔꯤꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕꯤꯗꯨ ꯂꯩꯔꯝꯂꯕꯗ ꯃꯥꯒꯤ ꯂꯝꯍꯦꯟꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯛꯅ ꯐꯅ ꯉꯝꯗꯅ ꯆꯣꯡꯂꯛꯂꯤ꯫ ꯃꯥ ꯊꯥꯖꯗꯕꯅꯤ, ꯑꯁꯨꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯎꯕ ꯐꯪꯖꯔꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥ ꯂꯩꯇ꯭ꯔꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗꯤ ꯎꯠꯊꯣꯔꯛꯇꯦ꯫ ꯇꯨꯃꯤꯟꯅ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯊꯅꯕ ꯑꯣꯏꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯍꯦꯂꯦꯅꯥꯁꯨ ꯎꯁꯤꯠꯇꯅ ꯑꯟꯖꯂꯤ ꯍꯣꯏꯗ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯥꯟ, ꯑꯟꯖꯂꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯏꯃꯨꯡꯁꯤꯗ ꯃꯤꯃꯤ ꯆꯥꯕꯁꯦ ꯅꯪꯅ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯎꯁꯤꯠꯇꯗꯅ ꯆꯥꯗꯣꯏꯒꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ." ꯆꯤꯡꯁꯥꯡꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯆꯦꯡꯂꯩꯅ ꯐꯠ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ,
ꯗꯥꯌꯥꯏꯒ ꯇꯤꯟꯅꯕꯗꯣ ꯅꯠꯇ꯭ꯔꯣ? ꯆꯤꯡꯁꯥꯡ ꯍꯦꯂꯦꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯒꯦ ꯇꯧꯔꯝꯕꯗꯒꯤ ꯆꯦꯡꯂꯩꯅ ꯃꯔꯛ ꯊꯠꯇꯨꯅ ꯋꯥ ꯍꯪꯂꯛꯄ ꯑꯗꯨꯗ ꯆꯦꯡꯂꯩꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯃꯥꯟꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯆꯦꯡꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯥꯜꯂꯤꯗ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯌꯥꯝꯗꯨꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯑꯟꯖꯂꯤꯅꯤ꯫ ꯃꯥꯗꯤ ꯃꯣꯏꯒꯤ ꯀꯥꯝꯆꯥ ꯈꯛꯇꯅ ꯆꯦꯡꯂꯩꯕꯨ ꯈꯪꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯆꯦꯡꯂꯩꯅꯁꯨ ꯈꯪꯂꯝꯕ ꯑꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯉꯛꯄꯅꯤ꯫ ꯁꯨꯅꯟꯗ ꯏꯆꯝ ꯆꯝꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯆꯤꯡꯁꯥꯡꯅ ꯈꯪꯅꯩꯌꯦ, ꯌꯥꯏꯍꯣꯏꯒꯤ ꯃꯆꯟꯁꯤꯡꯅꯤ꯫ ꯍꯩꯃꯥ, ꯌꯥꯏꯒꯤ ꯃꯆꯟꯁꯤꯡ ꯑꯣꯏꯔꯦ? ꯆꯦꯡꯂꯩꯁꯨ ꯁꯨꯅꯟꯗꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯥꯅꯦ ꯃꯃꯥ꯫ ꯍꯦꯂꯦꯅꯥꯗꯨ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯃꯊꯧ ꯅꯠꯇꯕꯗꯨꯗ ꯃꯊꯧ ꯁꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯉꯥꯟ, ꯑꯟꯖꯂꯤ ꯍꯣꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯑꯝꯇ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯍꯦꯂꯦꯅꯥ ꯎꯁꯤꯠꯇꯅ ꯑꯟꯖꯂꯤ ꯍꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯗꯣꯏꯒꯤ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨ꯫ ꯆꯤꯡꯁꯥꯡ ꯊꯧꯋꯥ ꯁꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯀꯩꯗꯧꯔꯒꯦꯗꯣ? ꯆꯦꯡꯂꯩꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯀꯥꯝꯆꯥꯁꯨ ꯁꯤꯡꯖꯨ ꯃꯍꯥꯎ ꯌꯦꯡꯈꯤꯁꯦ꯫ ꯆꯤꯡꯁꯥꯡꯗꯤ ꯆꯦꯡꯂꯩꯅꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯥꯝꯆꯥ ꯀꯥꯏꯅ ꯀꯧꯔꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯊꯃꯣꯏ ナꯟꯊꯨꯔꯦ꯫ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣꯏ ꯌꯦꯡꯒꯦ꯫ ꯆꯤꯡꯁꯥꯡꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯕꯇꯗ ꯆꯦꯡꯂꯩꯁꯨ ꯍꯦꯂꯦꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯃꯈꯣꯏꯗꯣꯛ ꯊꯤꯠꯄꯗ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ, ꯉꯁꯤ ꯉꯔꯥꯡꯇ ꯊꯦꯡꯅꯕꯤ ꯑꯉꯥꯡ ꯄꯦꯇꯋꯥꯁꯤꯅ ꯍꯥꯏꯔꯒ, ꯉꯥꯟ, ꯅꯪꯅ ꯌꯥꯔꯕ? ꯐꯩ, ꯑꯗꯨꯒ ꯑꯉꯥꯡ ꯅꯪꯃꯁꯨ ꯑꯩꯅ ꯌꯦꯛꯇꯨꯅ ꯊꯝꯂꯕꯅꯤ꯫ ꯁꯨꯅꯟꯗ ꯑꯃꯗꯤ ꯑꯟꯖꯂꯤꯗꯤ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯕꯅꯤ, ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯕꯅꯤ꯫ ꯃꯤꯃꯤ ꯆꯥꯕ ꯎꯕꯗ ꯉꯥꯡꯕ ꯃꯥꯅ ꯉꯁꯤ ꯆꯦꯡꯂꯩꯅ ꯃꯍꯥꯎ ꯌꯦꯡꯉꯣ ꯍꯥꯏꯔꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯈꯤꯕꯗꯨꯗ ꯇꯁꯦꯡꯅ ꯉꯛꯂꯕꯅꯤ꯫ ꯑꯟꯖꯂꯤꯗꯤ ꯃꯃꯤꯠꯀ ꯅꯣꯏꯗꯨꯅ ꯃꯪꯂ ꯇꯥꯏꯕꯪꯂꯒ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯇꯧꯁꯤꯡ ꯑꯗꯨ ꯆꯤꯡꯁꯥꯡꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯈꯪꯁꯤꯟꯅꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯍꯥꯏꯔꯛꯂꯕꯗ ꯌꯥꯅꯤꯡꯂꯣꯏ, ꯀꯔꯝꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯒꯅꯤ? ꯅꯍꯥꯟꯈꯩ ꯆꯥꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯕꯗ ꯌꯥꯗꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯔꯕꯗꯤ ꯍꯨ ꯐꯥꯎꯕ ꯊꯛꯂꯒꯦꯅ ꯂꯩꯔꯕꯅꯤ ꯆꯤꯡꯁꯥꯡꯗꯤ꯫ ꯍꯦꯂꯦꯅꯥ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯈꯣꯡꯐꯝ ꯑꯃꯅꯤꯈꯛ ꯊꯥꯡꯕꯇ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯨꯔꯕꯂꯥꯅ ꯈꯠꯂꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯦꯅꯦ, ꯁꯤꯡꯖꯨ ꯆꯥꯈꯤꯁꯦ꯫ ꯌꯥꯔꯦ, ꯆꯥꯅꯤꯡꯗꯦ ꯑꯩ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯔꯪꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯂꯦꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯟꯖꯂꯤ, ꯁꯨꯔꯕꯂꯥ, ꯆꯦꯡꯂꯩ, ꯄꯤꯡꯀꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯄꯨꯂꯞ ꯍꯧꯅꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯆꯤꯡꯁꯥꯡꯅ ꯀꯟꯇꯛ ꯑꯃꯨꯛ, ꯌꯥꯔꯦꯍꯦ, ꯈꯔ ꯅꯣꯛꯂꯗꯤ꯫ ꯁꯨꯅꯟꯗꯅ, ꯅꯪꯁꯨ ꯊꯣꯏꯕ, ꯅꯥꯄꯤꯒꯗꯣ ꯀꯣꯟꯅ ꯍꯣꯡꯉꯨ, ꯁꯤꯡꯖꯨꯁꯦ ꯁꯤ ꯍꯥꯟꯅ ꯆꯥꯔꯣ꯫ ꯁꯨꯅꯟꯗꯅ ꯍꯥꯏꯔꯤꯕꯗꯨ ꯆꯦꯡꯂꯩꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, ꯍꯣꯏ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯥꯎꯔꯔꯣꯏꯌꯦ, ꯃꯤꯃꯤꯅꯤꯅ꯫ ꯍꯣꯏꯗ, ꯑꯗꯨꯅ ꯐꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯦ, ꯑꯗꯨꯕꯨ ꯍꯦꯂꯦꯅꯥꯗꯤ ꯑꯗꯨꯃꯛ ꯌꯥꯎꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯨꯍꯦꯟꯕꯅ ꯉꯥ ꯂꯩꯔꯛꯇꯨꯅ ꯁꯨꯅꯟꯗꯅ ꯐꯖꯅ ꯊꯣꯡ ꯊꯥꯛꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯉꯥꯏꯅꯔꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯤꯡꯁꯥꯡ ꯑꯃꯗꯤ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯌꯥꯎꯗꯕ꯫ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯃꯁꯨꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯪꯂꯛꯏ, ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯏꯁꯨꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯆꯦꯡꯂꯩꯅ, ꯅꯨꯡꯉꯥꯏꯌꯦ ꯄꯨꯄꯨ꯫ ꯅꯣꯏꯒꯤꯁꯨꯅꯦ ꯅꯌꯨꯝꯒꯨꯝꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ, ꯅꯨꯡꯉꯥꯏꯌꯦ ꯄꯨꯄꯨ꯫ ꯀꯥꯅꯟ ꯀꯨꯃꯥꯔꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯍꯟꯆꯤꯠꯀꯤꯅꯦ ꯎꯁꯣꯞ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯡꯊꯤꯜꯗꯤ ꯑꯅꯛꯄ ꯍꯣꯝ ꯈꯔꯗꯁꯨ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯗꯁꯨꯅꯦ ꯏꯁꯨꯁꯤꯡ ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤꯀꯣ꯫ ꯁꯨꯔꯕꯂꯥ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯌꯥꯎꯗꯣꯏꯅꯦ ꯄꯨꯄꯨ꯫ ꯂꯨꯍꯦꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯅꯣꯡꯃꯗꯤꯅꯦ ꯏꯆꯥꯁꯤꯡꯒꯤ ꯏꯃꯥ ꯕꯕꯥꯗꯨꯁꯨ ꯄꯨꯂꯞ ꯃꯁꯛ ꯈꯪꯅꯒꯗꯧꯔꯤꯕꯅꯤ꯫ ꯁꯨꯔꯕꯂꯥꯅ ꯈꯨꯝꯂꯛꯏ, ꯄꯥꯔꯇꯤ ꯑꯃ ꯐꯖꯅ ꯁꯤꯜꯂꯒ ꯇꯧꯁꯦ ꯕꯕꯥ꯫ ꯍꯣꯏꯅꯦ, ꯁꯤꯟꯗꯣꯛꯑꯒ ꯂꯣꯏꯔꯦꯗꯅ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯄꯣꯛꯄ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯆꯦꯡꯂꯩꯒꯤ ꯃꯐꯝꯗꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯞꯅꯤꯡꯕ ꯑꯗꯨ ꯋꯥꯅ ꯈꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯁꯨꯅꯤ, ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯃꯥ ꯃꯄꯥꯒ
ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯎꯔꯒ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯀꯌꯥꯅ ꯃꯗꯣꯝ ꯇꯨꯃꯤꯟ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕꯅꯤ, ꯇꯦꯡꯊꯥꯔꯤꯕꯅꯤ, ꯊꯃꯣꯏ ꯀꯥꯏꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯆꯩꯅꯥꯗꯤ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯕ ꯃꯆꯥꯁꯤꯡꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯪꯕꯤꯗꯦ꯫ ꯍꯣꯏ, ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯡ ꯌꯧꯅ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯖꯗ꯭ꯔꯕ ꯃꯆꯥꯁꯤꯡꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯃꯁꯛ ꯑꯁꯤꯗꯤ ꯎꯕꯤꯗꯦ, ꯈꯪꯕꯤꯗꯦ꯫ ꯑꯟꯖꯂꯤꯗꯤ ꯆꯦꯡꯂꯩꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯃꯔꯛ ꯊꯠꯂꯛꯏ꯫ ꯑꯁ, ꯀꯣꯏꯕ ꯂꯥꯡꯕꯗ ꯇꯧꯗꯅ ꯂꯩ꯫ ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ, ꯅꯪꯗꯤ ꯀꯣꯏꯕ ꯂꯥꯡꯕꯒꯁꯦ ꯌꯥꯝ ꯄꯥꯝꯗꯕꯁꯤꯉꯥꯏꯅꯦ꯫ ꯐꯔꯦ, ꯅꯪ ꯌꯥꯎꯔꯛꯀꯅꯨ꯫ ꯏꯁ, ꯇꯥꯅꯤꯡꯗꯦꯍꯦ ꯋꯥꯊꯤ ꯋꯥꯔꯦꯝ꯫ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯃꯁꯨꯁꯤꯡꯕꯨ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯍꯩ ꯍꯩ, ꯑꯗꯨꯝꯅ ꯉꯥꯡꯅꯒꯅꯨ ꯀꯣ ꯏꯁꯨꯁꯥ꯫ ꯄꯤꯡꯀꯤꯅ, ꯄꯨꯄꯨ, ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯦ ꯑꯅꯤꯁꯤꯗꯤ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯇꯧꯅꯨ ꯇꯧꯅꯨ, ꯐꯠꯇꯦꯀꯣ꯫ ꯑꯗꯣ ꯐꯔꯦ, ꯄꯨꯄꯨꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ, ꯅꯣꯏ ꯐꯝꯍꯧꯈꯣꯀꯣ꯫ ꯍꯣꯏ ꯄꯨꯄꯨ꯫ ꯂꯨꯍꯦꯟꯕꯅ ꯑꯃꯨꯛ, ꯐꯔꯦ ꯐꯔꯦ, ꯕꯕꯥꯁꯨ ꯀꯩꯅꯣ ꯂꯣꯏꯁꯤꯟꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯤ, ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ꯫ ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯕꯕꯥ꯫ ꯀꯥꯅꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯂꯨꯍꯦꯟꯕꯁꯨ ꯑꯁꯨꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯅꯈ꯭ꯔꯕꯗ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯆꯦꯡꯂꯩ, ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯀꯥꯝꯆꯥꯒꯤ ꯀꯥꯗ ꯆꯠꯂꯨꯁꯦ꯫ ꯋꯥꯍꯩ ꯑꯗꯨꯗ ꯆꯦꯡꯂꯩꯁꯨ ꯉꯛꯅ, ꯍꯥ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯁ, ꯏꯁꯩ ꯁꯛꯄꯒꯤꯗꯣ ꯑꯗꯨ ꯍꯥꯏꯔꯨꯁꯦ ꯍꯥꯏꯕ꯫ ꯁꯨꯔꯕꯂꯥꯅ ꯑꯣꯏꯅ ꯈꯠꯂꯤ ꯈꯠꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯦ꯫ ꯋꯥ ꯈꯪꯕꯤ ꯄꯤꯡꯀꯤꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯏꯕꯥꯅꯤ ꯁꯤꯗ ꯂꯩꯍꯧꯔꯁꯦ, ꯃꯣꯏ ꯑꯅꯤ ꯆꯠꯍꯜꯂꯨꯔꯣ꯫ ꯄꯤꯡꯀꯤꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯟꯖꯂꯤꯁꯨ, ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯆꯦꯡꯂꯩꯅ, ꯄꯨꯂꯞ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯕꯁꯤꯗ꯫ ꯍꯟꯗꯛꯇꯤ ꯆꯦꯡꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯟꯖꯂꯤꯅ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯉꯥꯡ ꯂꯩꯔꯅꯨ, ꯁꯠ ꯍꯥꯏꯔꯨꯔꯁꯦ, ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯂꯣꯏꯔꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯟꯖꯂꯤꯅ ꯅꯝꯗꯨꯅ ꯆꯦꯡꯂꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯁꯨꯔꯕꯂꯥꯗꯤ ꯃꯥꯁꯨ ꯆꯠꯄ ꯌꯥꯎꯍꯟꯗꯦ, ꯑꯗꯨꯒꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯛꯇꯨꯅ ꯐꯝꯂꯤ꯫ ꯄꯤꯡꯀꯤꯗꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯇꯦ, ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯈꯪꯁꯤꯜꯂꯝꯃꯤ꯫ ꯑꯟꯖꯂꯤꯒ ꯆꯦꯡꯂꯩꯒꯁꯨ ꯆꯤꯡꯁꯥꯡꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯄꯥꯗꯨꯗ ꯂꯦꯞꯇꯨꯅ ꯑꯟꯖꯂꯤꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯥꯝꯆꯥ, ꯑꯣ ꯀꯥꯝꯆꯥ꯫ ꯃꯅꯨꯡꯗꯒꯤ ꯆꯤꯡꯁꯥꯡꯁꯨ ꯐꯠ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯕꯦꯝꯃ? ꯑꯝꯇ ꯆꯪꯉꯛꯀꯦ꯫ ꯀꯧꯗ꯭ꯔꯁꯨ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ? ꯆꯤꯡꯁꯥꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯑꯅꯤꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯀꯥ ꯑꯗꯨ ꯌꯦꯡꯕꯗꯇ ꯑꯗꯨꯝ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯤ ꯃꯁꯥ ꯀꯥ ꯍꯦꯟꯅ ꯅꯥꯟꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯅꯤꯗꯨꯅ ꯆꯪꯈꯤꯕꯗꯨ ꯆꯤꯡꯁꯥꯡꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯤ ꯍꯦꯂꯦꯅꯥꯅ ꯍꯦꯛ ꯎꯍꯧꯔꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯡꯁꯥꯡꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ꯫ ꯆꯤꯡꯁꯥꯡꯗꯤ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯦ, ꯂꯦꯞꯇꯣꯞꯇ ꯌꯦꯡꯅ ꯌꯦꯡꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯀꯩ ꯂꯩꯔꯦ ꯕꯦꯝꯃ? ꯑꯟꯖꯂꯤꯁꯨ ꯀꯤꯔꯞ ꯇꯧꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯀꯥꯝꯆꯥ, ꯏꯁꯩ ꯑꯃꯇ ꯁꯛꯄꯤꯌꯨ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ꯫ ꯆꯤꯡꯁꯥꯡ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯏꯁꯩꯒ ꯍꯩꯇꯦꯀꯣ, ꯇꯥꯅꯤꯡꯗꯦ, ꯋꯥꯊꯤ ꯉꯥꯡꯒꯅꯨ꯫ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤ ꯀꯦꯁꯤꯟꯅꯗꯨꯅ, ꯑꯣ ꯀꯥꯝꯆꯥ, ꯑꯝꯇ ꯁꯛꯄꯤꯌꯨꯗ, ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯣ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯃꯃꯥꯏꯗꯤ ꯁꯨꯡꯂꯩ ꯂꯩꯊꯣꯔꯛꯄ ꯅꯠꯇꯦ꯫ ꯑꯟꯖꯂꯤꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯆꯦꯡꯂꯩꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯝꯆꯥ, ꯍꯩꯇ꯭ꯔꯁꯨ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯁꯛꯄꯤꯌꯣꯕ, ꯄ꯭ꯂꯤꯖ꯫ ꯆꯤꯡꯁꯥꯡꯗꯤ ꯑꯟꯖꯂꯤ ꯈꯛꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯥꯏꯇꯣꯝ ꯁꯥꯠꯂꯤꯕꯤ ꯂꯩꯔꯥꯡ ꯑꯗꯨ꯫ ꯆꯦꯡꯂꯩ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯝꯆꯥ, ꯁꯛꯄꯤꯌꯣ꯫ ꯆꯤꯡꯁꯥꯡꯁꯨ ꯌꯥꯗꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥ ꯆꯦꯡꯂꯩꯅꯕꯨ ꯍꯥꯏꯔꯕꯗꯤ ꯊꯩꯗꯨꯅ ꯆꯦꯟꯕ ꯉꯝꯗꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯁꯛꯑꯒꯦ꯫ ꯋꯥꯍꯩ ꯑꯗꯨꯗ ꯆꯦꯡꯂꯩꯁꯨ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯥꯗ ꯉꯥꯏꯔꯝꯃꯒꯦ꯫ ꯉꯥꯏꯔꯝꯃꯣ꯫ ꯑꯟꯖꯂꯤꯗꯤ ꯁꯥꯎꯔꯞ ꯇꯧꯅ ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯒꯦ ꯑꯃ ꯌꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯅ ꯌꯥꯗꯕ, ꯐꯩ ꯐꯩ, ꯀꯥꯝꯆꯥ, ꯅꯪ ꯈꯪꯂꯦꯀꯣ ꯑꯩꯅ꯫ ꯍꯩ, ꯆꯩꯅꯤꯅꯨꯀꯣ ꯑꯉꯥꯡꯅ꯫ ꯆꯦꯡꯂꯩ ꯑꯃꯗꯤ ꯑꯟꯖꯂꯤꯗꯨ ꯊꯣꯛꯂꯛꯀꯗꯧꯔꯦ ꯈꯪꯕꯅ ꯉꯁꯥꯏꯗꯒꯤ
ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯍꯦꯂꯦꯅꯥꯗꯨ ꯐꯠ ꯍꯟꯗꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯁꯥꯎꯔꯞꯅ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯌꯥꯈꯤꯕ꯫ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯏ, ꯃꯗꯨ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕꯤ ꯑꯉꯥꯡꯅꯤ ꯃꯁꯤ꯫ ꯆꯦꯡꯂꯩꯒ ꯑꯟꯖꯂꯤꯒꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯤꯚꯤꯡ ꯔꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯄꯤꯡꯀꯤꯁꯨ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ, ꯀꯩ ꯍꯥꯏꯔꯛꯑꯒꯦ, ꯌꯥꯔꯛꯑꯕꯣ? ꯑꯟꯖꯂꯤꯅ, ꯌꯥꯔꯦ ꯌꯥꯔꯦ ꯊꯣꯛꯂꯛꯑꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯨꯞꯇꯨꯅ ꯐꯝꯂꯝꯕꯤ ꯁꯨꯔꯕꯂꯥꯁꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯥ ꯑꯁꯦꯡꯕꯩꯔꯣ? ꯆꯦꯡꯂꯩꯅ ꯑꯣꯏꯅ, ꯑꯁꯦꯡꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯆꯤꯡꯁꯥꯡꯅ ꯏꯁꯩ ꯁꯛꯇꯣꯔꯦ ꯈꯪꯕꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯂꯛꯂꯒ ꯀꯊꯥ ꯀꯔꯦꯡꯅꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯛꯏ, ꯌꯥꯝ ꯍꯔꯥꯎꯅꯔꯦꯗꯥ꯫ ꯑꯟꯖꯂꯤꯁꯨ ꯁꯛ ꯀꯥꯛꯅꯗꯨꯃ ꯈꯨꯝꯂꯛꯏ, ꯑꯧ ꯈꯔ ꯍꯔꯥꯎꯔꯦ꯫ ꯑꯣ ꯑꯩꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦꯗꯅ ꯅꯣꯏꯒꯤ ꯍꯔꯥꯎꯕꯗꯣ꯫ ꯆꯦꯡꯂꯩꯅ, ꯌꯥꯎꯋꯅꯤꯅꯦ꯫ ꯍꯦꯂꯦꯅꯥꯗꯤ ꯆꯦꯡꯂꯩꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏ ꯀꯥꯔꯦ꯫ ꯑꯗꯨꯅ ꯁꯥꯎꯅ ꯋꯥ ꯑꯗꯨ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯝꯒꯦ ꯇꯧꯔꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯃꯔꯛ ꯃꯔꯛꯇ ꯈꯣꯡꯕ ꯒꯤꯇꯥꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯥꯡꯕ ꯁꯣꯐꯥ ꯑꯃꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯅꯣꯏ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯍꯩꯁꯨ ꯍꯩꯇꯕ ꯑꯩꯁꯦ ꯅꯝꯗꯅ ꯏꯁꯩ ꯁꯛꯍꯟꯗꯣꯔꯦꯅꯦ ꯍꯥ? ꯁꯨꯔꯕꯂꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯝꯆꯥ ꯁꯛꯄꯨ ꯁꯛꯄꯤꯔꯗꯤ ꯌꯥꯔꯦꯗ꯫ ꯍꯦꯂꯦꯅꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ, ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯈ꯭ꯔꯤꯗꯨꯗꯤ ꯁꯛꯄ꯫ ꯑꯟꯖꯂꯤꯅ, ꯌꯥꯔꯦꯁꯦ ꯏꯁꯩ ꯍꯧꯅꯕ ꯇꯧꯔꯁꯦ꯫ ꯆꯤꯡꯁꯥꯡ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯒꯦ, ꯅꯣꯛꯇꯤ ꯅꯣꯛꯅꯔꯛꯀꯅꯨ꯫ ꯁꯨꯔꯕꯂꯥꯅ, ꯅꯣꯛꯅꯔꯣꯏꯌꯦ꯫ ꯆꯤꯡꯁꯥꯡ ꯃꯌꯨꯝꯗ ꯂꯩꯕ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥ ꯅꯥꯟꯅ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠ ꯆꯥꯏ꯫ ꯋꯥꯏꯠ ꯃꯆꯨꯒꯤ ꯔꯥꯎꯟ ꯅꯦꯛ ꯑꯣꯏꯕ ꯇꯤ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ, ꯅꯦꯚꯤ ꯕ꯭ꯂꯨꯒꯤ ꯍꯥꯞꯄꯦꯟ ꯑꯃ ꯁꯦꯠꯂꯤ, ꯑꯗꯨꯒ ꯒꯤꯇꯥꯔꯗꯨꯃꯒ ꯄꯥꯏꯗꯨꯅ ꯏꯁꯩ ꯁꯛꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯩꯅꯕ ꯃꯑꯣꯡꯗ ꯐꯝꯗꯨꯅ ꯒꯤꯇꯥꯔ ꯑꯗꯨ ꯈꯤꯡꯕ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯅꯥꯅꯁꯨ ꯆꯤꯡꯁꯥꯡꯕꯨ ꯐꯖꯗꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯣꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯆꯦꯡꯂꯩꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯗꯨꯅ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯍꯧꯔꯛꯏ꯫ ꯌꯦꯡꯖꯩꯄꯦꯅ ꯅꯪꯒꯤ ꯁꯛꯇ ꯃꯩꯅ ꯎꯔꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯠ ꯑꯁꯤꯅ ꯇꯥꯅꯤꯡꯂꯕꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯤꯕꯒꯤ ꯇꯥꯕ ꯐꯪꯗꯦ꯫ ꯐꯣꯡꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯖꯕꯗꯤ ꯉꯝꯗꯦ꯫ ꯍꯥꯏꯖꯕꯗ ꯑꯩꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯅꯪꯅ ꯄꯤꯅꯤ ꯑꯩꯉꯣꯟꯗꯗꯤ ꯈꯪꯗꯦ꯫